tongan-tonganba ipau khara mayamda update pijarake ngasigi oina ahanba update ta US na India amasung Pakistan animakta khut thokna danaba appeal tawkhre. India amasung Pakistan anina tension wangnaduna lairingai cherakta nakal animakta mungnarakpa asidagi khut thokna danaba appeal tawkhre. Secretary of State Macro Rubio na laibak anigi foreign minister animakta ngasi natraga hayeng wari sanaragani haiki. US State Department ki wangangloi Tammy Bruce na ngarang press briefing amada hai Kashmir ga mari leinana Washington na India amasung Pakistan animakta oiragliba phibam asigi yenglaga makhoi khut thokna dana ba appeal tawre. Secretary of State Marco Rubio na Pakistan amasung India gi foreign secretary singa ngasi natraga hayeng wari sanagani. Mahangna atopa national leader sing amasung foreign minister sing su issue asida lebak sing asigi wata na puning thawgali haina Bruce na haiki maram aduna numit khudingi excel laukona na honari masigi matangda aina hakthengna na India amasung Pakistan animakta mahakna fam manaba singda wari sanari amadi mahakna President Trump ki leadership kaloina na wata nari India amasung Pakistan su wari sanaba asida yauba wari mathok tari masi makhoi gi damak yamna maru oibani haina Bruce na haiki. Atopa pau amada Kuki furup asi ngasidagi chahi 13 gi mamangdagi India government na khojil tharang tawraga yuklamba kangbuni maitai aikhoida landaragliba Kuki furup asi ngasidagi chahi 13 gi mamangda Indian government na khojil tharang tawraga yuklamba kangbu singni haina kokomi gi convener khuraijam athauba na ngasi Thoba district manung jana laiba hairok part 2 maya laikai DLC club na sinduna pangthokhiba miyang gi mifam amada phongdokhibane. Mifam asi hairok apunba club ka khusamduna pangthokhibani athauba makhata na hai haukiba chahi 2023 gi May 3 dagi thorliba Manipur crisis na sahi ani phajilakpaga loinana laliba May 3 da Imphal East ki Khumal Lampak ta kokomi na sinduna miyang gi oiba mifam ama pangtholagani. Mifam asida miyamna saruk yabiyu ngasi maitai aikhoida landaragliba Kuki furup asi ngasidagi chahi 13 gi mamangda Indian government na khujil thorang tawraga yuklamba kangbu singni haike. Mahangna hai Kuki na Assam Rifles ka manaraga sathargliba thong asi mamangda kokomi gi mihut kharana India gi Prime Minister gi office ta photo ga konana yauba chena taram muk oigadaba document kaya pisin khiba phau laikhrabani. Tholiba irang asi onna tainana chathagadoriba ra haibasi mamangdasu thamkhiba laikhre adubu ngasi phauba thabak amata paikhalakpa laitri haina penda phongdoke. Mahana makhata na phongdokhibada lakadurba May 3 asida pangthokadurba miyamgi mifam asi aikoi punamakna apunba warep ama lauminasi numit asida laukhiba warep aduna lairiba crisis asi loisinaba hotnabada aikoi amata oina lepminasi haina phongdokhe. Atopa pau amada talabora chahum huran nolada pithokhibada chenaba official singi mathakta legal action laukhanaba high court writ petition ama tharagani rita tha asiki kunhumdoi da maira paibi singna yamlaba talab amadi Zarda faduna semai police ta sinakharba matung tha asgi kunipan da police amadi food safety gi official singna masak khangdaba mapuda hura lona da pithoklamle thodo adu da chenaba miyosing mathakta writ petition ama Manipur High Court ta thaduna talab gurkha bora chahum lona pithoklamba singi mathakta legal action lokhat pina ba haijaragini haina Amor of Manipur na phongdorole. Hiram masing amari leinana ngasi Manipur Press Club ki Kopru Hall da paumi singa unaba da wafam asi Armor of Manipur organization ki Vice President and Ritana paumi sing da phongdokhibane. Mahana makhata na hai tha asigi kunhumdoi ki ayukta Dimapur da ki Imphal tamna lakhiba truck ama Mahara B amasung Tendungang gi apunba mara paibi sing na khamlaga check tawbada tobacco amadi talab bag Chahumga marfu tarug yauramba thengnaki hariba truck adu da yaurakpa tobacco amasung talabsing adu semai police station da puraktuna khusinaki madugi matungda state food safety gi officer ne haiba miyoi khara lakpiduna case adu makhoi da handle tarugani haina haibiraki makhoi na haiba da phagalakpa tobacco amasung talab adu formality sing tawraga miya mangda mai thadokani haina phongdoke. Mahangna makhata na paumising da haikhibada marak asida ikang khanghudana ngarang phagatkiba talab bora sing adudi mapuda khusin nakri haina semai police station dagi pau pirakhi adubu tobacco bora sing adudi miya mamangda mai tharagani haina phongdolakhe.
ꯇꯂꯕ ꯕꯣꯔꯥꯁꯤꯡ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯌꯥꯅꯆꯦꯗ ꯁꯥꯏꯟ ꯇꯧꯗꯨꯅ ꯃꯄꯨꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯍꯪꯅꯤꯡꯉꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯐꯥꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯥꯒꯠꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯂꯒꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯐꯨꯗ ꯁꯦꯐꯇꯤ ꯑꯣꯐꯤꯁꯥꯔꯅ ꯍꯥꯏꯈ꯭ꯔꯒ ꯃꯇꯧ ꯀꯔꯝꯅ ꯇꯂꯕꯀꯤ ꯄꯣꯠꯂꯝꯕꯨ ꯄ꯭ꯔꯣꯍꯤꯕꯤꯇꯦꯗ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯃꯄꯨꯗ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯣ? ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯐꯨꯗ ꯁꯦꯐꯇꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯃꯥꯟꯅꯔꯒ ꯍꯨꯔꯥꯟ ꯂꯣꯟꯅꯥꯗ ꯃꯄꯨꯗ ꯄꯤꯊꯣꯛꯈꯤꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯝ ꯆꯥꯗꯕ ꯑꯃꯁꯨꯡ ꯁꯦꯜ ꯆꯥꯔꯒ ꯊꯥꯗꯣꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯒꯨꯔꯈꯥ ꯄ꯭ꯔꯗꯛ ꯈꯨꯗꯤꯡꯃꯛꯀꯤ ꯐꯨꯗ ꯁꯦꯐꯇꯤ ꯑꯦꯛ ꯁ꯭ꯇꯦꯟꯗꯔꯗ 2006ꯀꯤ ꯁꯦꯛꯁꯟ 32A ꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯑꯊꯤꯡꯕ ꯂꯩꯔꯤꯕ ꯄꯣꯠꯂꯝ ꯑꯃꯅꯤ꯫ ꯇꯂꯕ ꯒꯨꯔꯈꯥ ꯑꯃꯗꯤ ꯑꯁꯤ ꯀꯦꯟꯁꯔ ꯂꯩꯅꯥ ꯄꯣꯛꯍꯟꯕ ꯌꯥꯕ ꯀꯥꯔꯁꯤꯅꯣꯖꯤꯛꯀꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯀꯌꯥꯅ ꯁꯦꯝꯕꯅꯤ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯟ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯔꯤꯁꯔꯆꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯎꯗꯨꯅ ꯂꯩꯔꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯃꯁꯤ ꯈꯪꯅ ꯈꯪꯅ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯐꯨꯗ ꯁꯦꯐꯇꯤ ꯑꯣꯐꯤꯁꯥꯔ ꯈꯔꯒ ꯃꯥꯟꯅꯔꯒ ꯑꯗꯨꯛ ꯌꯥꯝꯕ ꯇꯂꯕ ꯒꯨꯔꯈꯥ ꯑꯗꯨ ꯍꯨꯔꯥꯟ ꯂꯣꯟꯅꯥꯗ ꯊꯥꯗꯣꯛꯂꯝꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯔꯤꯠ ꯄꯤꯇꯤꯁꯟ ꯑꯃ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯇ ꯊꯥꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯔ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯂꯩꯕꯥꯛꯀꯤ ꯀꯔꯤ ꯑꯃꯠꯇ ꯈꯟꯗꯕ ꯇꯂꯕ ꯒꯨꯔꯈꯥ ꯕꯣꯔꯥ 300 ꯇꯨꯃꯤꯟꯅ ꯄꯤꯊꯣꯛꯂꯝꯕꯗ ꯆꯦꯟꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯅꯕ ꯍꯥꯏꯖꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯐꯦꯛ ꯑꯦꯄꯣꯏꯟꯇꯃꯦꯟꯠ ꯂꯦꯇꯔ ꯄꯤꯔꯝꯕꯗ ꯆꯦꯟꯅꯕ ꯅꯨꯄꯤ ꯌꯥꯎꯅ 2 ꯐꯥꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯁꯠꯁꯤꯡꯗ ꯊꯕꯛ ꯇꯧꯅꯕ ꯐꯦꯛ ꯑꯦꯄꯣꯏꯟꯇꯃꯦꯟꯠ ꯑꯃꯁꯨꯡ ꯐꯦꯛ ꯔꯤꯖꯜꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯂꯝꯕ ꯀꯦꯁꯇ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯃ ꯌꯥꯎꯅ ꯃꯤ 2 ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥꯃꯈꯥ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗꯒꯤ ꯁꯂꯥꯝ ꯄ꯭ꯔꯦꯃꯤꯂꯥ ꯆꯅꯨ ꯑꯃꯁꯨꯡ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯔꯣꯀꯤ ꯁꯤꯡꯍ ꯆꯍꯤ 40ꯅꯤ ꯍꯥꯏꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯀꯃꯟ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯊꯥꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯆꯤꯡꯃꯩꯔꯣꯡꯒꯤ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯁꯠꯁꯤꯡ ꯃꯦꯟꯁꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯥꯎꯇꯨꯅꯔꯒ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠꯀꯤ ꯑꯁꯥꯕ ꯔꯤꯖꯜꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯗꯨꯗ ꯃꯥꯏ ꯄꯥꯛꯂꯕꯅꯤ ꯍꯥꯏꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯐꯦꯛ ꯑꯦꯄꯣꯏꯟꯇꯃꯦꯟꯠ ꯂꯦꯇꯔ ꯄꯤꯔꯝꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯂꯝꯐꯦꯜ ꯄꯤ.ꯑꯦꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯤ꯫ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯠꯊꯔꯛꯈꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯁꯂꯥꯝ ꯄ꯭ꯔꯦꯃꯤꯂꯥ ꯑꯃꯁꯨꯡ ꯂꯥꯏꯁ꯭ꯔꯝ ꯔꯣꯀꯤ ꯑꯁꯤ ꯐꯥꯕꯅꯤ꯫ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯈꯣꯏ 2 ꯃꯔꯤ ꯂꯩꯅꯕ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯅꯕ ꯅꯨꯃꯤꯠ 5ꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯂꯧꯊꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯒꯕꯔꯅꯔꯅ ꯊꯥꯡꯖꯤꯡ ꯆꯤꯡ ꯃꯊꯪ ꯆꯍꯤꯗꯒꯤ ꯁꯣꯏꯗꯅ ꯀꯥꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯂꯦ ꯂꯥꯏ ꯀꯝꯃꯤꯇꯤ꯫ ꯃꯩꯇꯩꯁꯤꯡꯒꯤ ꯈꯣꯟꯊꯣꯛꯂꯣꯟꯗꯒꯤ ꯍꯧꯅ ꯑꯔꯨꯕ ꯂꯥꯏꯐꯝꯂꯦꯟ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕ ꯊꯥꯡꯖꯤꯡ ꯆꯤꯡꯗꯣꯜꯗ ꯂꯩꯔꯤꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯕꯨ ꯈꯨꯔꯨꯝꯕ ꯀꯥꯕꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯊꯤꯡꯕꯗꯒꯤ ꯀꯥꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯊꯪ ꯆꯍꯤꯗꯒꯤꯗꯤ ꯁꯣꯏꯗꯅ ꯀꯥꯍꯟꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯂꯥꯅ ꯊꯥꯖꯕ ꯄꯤꯔꯛꯂꯦ ꯍꯥꯏꯅ ꯊꯥꯡꯖꯤꯡ ꯁꯦꯕꯥ ꯃꯟꯗꯜ ꯀꯝꯃꯤꯇꯤ ꯃꯣꯏꯔꯥꯡꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯣꯟꯖꯦꯡꯕꯝ ꯁꯤꯇꯜꯖꯤꯠꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤ ꯉꯁꯤ ꯀꯥꯂꯦꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯔꯒ ꯏꯉꯥꯒꯤ 12 ꯄꯥꯟꯕ ꯖꯨꯟꯒꯤ ꯇꯥꯡ 9 ꯐꯥꯎꯕ ꯅꯨꯃꯤꯠ 90ꯅꯤ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯄꯥꯎꯃꯤꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄꯥꯎꯃꯤꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯀꯝꯃꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯤꯇꯜꯖꯤꯠꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯩꯇꯩꯁꯤꯡꯅ ꯊꯥꯡꯖꯤꯡ ꯀꯥꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯣꯏꯔꯥꯡꯒꯤ ꯂꯨꯞ ꯀꯌꯥꯅ ꯅꯨꯃꯤꯠ 12ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯃꯗꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯎꯅꯗꯨꯅ ꯃꯩꯇꯩ ꯆꯩꯔꯥꯎꯕ ꯑꯃꯗꯤ ꯒꯧꯔ ꯆꯩꯔꯥꯎꯕꯒꯤ ꯍꯦꯛ ꯊꯪꯅꯅꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯊꯥꯡꯖꯤꯡ ꯆꯤꯡ ꯍꯦꯛ ꯀꯥꯗꯨꯅ ꯆꯤꯡꯗꯣꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯕꯨꯙꯧꯒꯤ ꯈꯨꯕꯝ ꯈꯨꯔꯨꯝꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯔꯝꯕ ꯐꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯐꯪꯅꯕ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕꯤꯌꯨ ꯍꯥꯏꯔꯨꯕꯗ ꯊꯥꯡꯖꯤꯡ ꯆꯤꯡ ꯉꯥꯛꯅꯕ ꯑꯥꯔꯃꯤ ꯀꯝꯄꯅꯤ ꯑꯃ ꯊꯝꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯈꯥ ताना ꯃꯤꯍꯨꯠꯁꯤꯡꯅ ꯑꯥꯔꯀꯥꯏꯚ ꯅꯠꯇ꯭ꯔꯒ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔꯒꯤ ꯃꯈꯥꯗ ꯍꯥꯏ ꯂꯦꯚꯦꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯝꯃꯤꯇꯤ ꯑꯃ ꯈꯨꯕꯝꯂꯦꯟ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕ ꯁꯦꯝꯕꯤꯅꯕ ꯍꯥꯏꯖꯕꯗ ꯁꯣꯏꯗꯅ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯄꯒ ꯂꯣꯏꯅꯅ ꯊꯥꯡꯖꯤꯡ ꯆꯤꯡꯗꯣꯜ ꯌꯧꯅ ꯀꯥꯔꯤꯕ ꯂꯝꯕꯤ ꯑꯁꯤ PMJAYꯒꯤ ꯃꯈꯥꯗ ꯑꯐꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯁꯦꯝꯒꯅꯤ꯫ ꯃꯈꯥ ꯇꯥꯅ ꯃꯤꯍꯨꯠꯁꯤꯡꯅ ꯍꯥꯏꯖꯔꯨꯕꯗꯒꯤ ꯏꯕꯨꯙꯧꯒꯤ ꯊꯥꯡꯖꯤꯡ ꯆꯤꯡꯊꯛꯇ ꯂꯩꯔꯤꯕ ꯈꯨꯕꯝ ꯑꯁꯤꯒꯤ ꯃꯌꯥꯝꯒꯤ ꯊꯨꯡꯐꯝ ꯋꯦꯇꯤꯡ ꯁꯦꯗ ꯑꯃ ꯁꯥꯕ ꯂꯣꯏꯅꯅ ꯈꯨꯕꯝꯂꯦꯟ ꯑꯁꯤꯕꯨ ꯐꯦꯟꯁꯤꯡ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯒꯕꯔꯅꯔꯅ ꯄꯤꯔꯛꯄꯒ ꯂꯣꯏꯅꯅ ꯃꯊꯪ ꯆꯍꯤꯗꯒꯤ ꯁꯣꯏꯗꯅ ꯊꯥꯡꯖꯤꯡ ꯆꯤꯡ ꯀꯥꯍꯟꯗꯨꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯈꯨꯔꯨꯝꯕ ꯐꯪꯍꯟꯒꯅꯤ ꯍꯥꯏꯅ ꯒꯕꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯂꯥꯅ ꯊꯥꯖꯕ ꯄꯤꯔꯛꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯁꯤꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯀꯕꯨꯏ ꯐꯨꯔꯨꯞꯀꯤꯁꯨ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯈꯨꯔꯨꯝꯕ ꯂꯥꯛꯏ ꯂꯣꯏꯅꯅ ꯀꯝꯃꯤꯇꯤꯅꯁꯨ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒꯤ ꯃꯐꯝꯗꯁꯨ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯍꯩ ꯂꯩ ꯀꯠꯄ ꯆꯠꯀꯅꯤ꯫ ꯂꯣꯏꯅꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕ ꯑꯁꯤꯒꯤ
ꯄꯥꯡꯊꯣꯛꯇꯕ ꯌꯥꯗ꯭ꯔꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯤꯂꯝꯁꯤꯡ ꯈꯔꯗꯪ ꯄꯜꯂꯕꯗ ꯃꯦꯒꯤ ꯇꯥꯡ 2 ꯐꯧꯗꯤ ꯇꯥꯕ ꯅꯨꯃꯤꯠ, ꯃꯦꯒꯤ ꯇꯥꯡ 12 ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯐꯤꯔꯥꯜ ꯀꯠꯄ ꯅꯨꯃꯤꯠ, ꯃꯦ 18 ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯂꯥꯏꯐꯝ ꯀꯟꯈꯤꯕꯗ ꯌꯥꯎꯈꯤꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯊꯧꯃꯤ 13ꯀꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ, ꯃꯦ 18ꯗ ꯐꯝ ꯊꯥꯕ, ꯃꯦ 38ꯗ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯂꯝ ꯊꯣꯛꯄ ꯃꯐꯝꯅ ꯃꯣꯏꯔꯥꯡ ꯆꯦꯡꯒꯩ ꯒ꯭ꯔꯥꯎꯟ, ꯖꯨꯟ 3ꯗ ꯂꯝꯖꯦꯜ ꯑꯗꯨꯒ ꯖꯨꯟ 9ꯗ ꯂꯥꯏꯔꯣꯏꯅꯤ꯫ ꯇꯉꯥꯏꯐꯗ꯭ꯔꯕ ꯂꯥꯏꯒꯤ ꯃꯁꯤꯜꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ 90ꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯥꯠꯀꯤ ꯑꯣꯏꯕ ꯖꯒꯣꯏ ꯏꯁꯩꯅꯆꯤꯡꯕ ꯊꯧꯔꯝꯁꯤꯡꯁꯨ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯃꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯂꯩꯕꯥꯛꯀꯤ ꯌꯥꯏꯐꯅꯕ ꯏꯕꯦꯟꯗꯧꯒꯤ ꯊꯧꯖꯥꯜ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫